Social media da Khngnaraba Matung India macha unaba lakeba British Nupi ama rape Twkhre. Thodok aduda chenaba miyu ani fagat panghamkhre. Hariba thodok asi South West Delhi gi Mahilparpur da leiba hotel amada British Nupi aduga East Delhi dagi Kailas kauba nupa amaga social media gi platform amagi kuthangda tha ama makhairong wari sanaduna Khngnaraba Matung makhoi ani ununa bahaduna British Nupi aduna Delhi gi Mahilparpur da leiba hotel aduda kaurba matung Kailas amadi mahagi mamanaba wasinna Nupi adu hotel adugi ka amada Nupi oibigi ikai khumnaba manghanbiki bani haina police na thadorpa official oiba paw amana hairi British Nupi adubu Nupi oibigi ikai khumnaba manghanbikri haina Basaskun police station da complaint ama tawrokpadagi thodok aduda chenariba Kailas amadi wasim phagat khibaga loina British High Commission dasu thodok asigi matangda Delhi police na paw pikri hairi UK dagi British Nupi adu Maharashtra amadi Goa da holiday trip oina koiba lakbani mahana Delhi yorba matung Instagram gi kuthangda khangnaba Kailas ka paw phonaduna makhoi ani Mahilparpur da leiba hotel aduda Khngnaraba haiduna Nupi aduna Kailas amadi Kailas mafam aduda kaurba matung Kailas mahaki mamanaba wasimga loina hotel aduda laktuna numidang khudong chaba lauraga British Nupi adu ikai khumnaba manghanbiki bani hairi complaint adu hek tawrakpaga Delhi police team amana hotel adugi CCTV footage check taraba matung thodok adugi matangda makha tare investigation chathabasu hokre hairi